Nongmada changdraba yadraba chanaba yensang napi mana masing yonbagi ayaba piba numit sing lengakna notification tholaktabana yensang napi yolliba vegetable vendor singda Chaona Awaba ama Maiyoknare lengakna yensang napi yolliba singi awaba ubiraga athubada yensang napi yonbagi numit khaidokpiyo haina vegetables vendor singna appeal tongnarakle mamang tha megi tang kunipanda Manipur government ki chief secretary Dr. Rajesh Kumar na khutyek piduna thokiba order amagi matungina me kuntra June ani June manga amadi June nipan hairiba numit sing asida mana masing yonbagi ayaba pikhibane adubu aroiba numit June gitang nipan gi matungda lenga ki mari lenaba department amatana hiramasiga mari lenana warol thadorapa leitri lenga ki maikaidagi ayaba pibagi notification tholaktabana police na su athingba si adumak enforce tawduna lakle hiramasiga mari lenana vegetable vendor singna thengnariba awaba khudong chadaba kayagi matangda potfam phambi singna tongan tongan ba mot thamnarakli no magi akhoi gi pot hingonda mayam thajabani ko masi yola khoi sajabani na adagi sarakana ni mai moi gi order thokpa laitamni na akhoi ni yole adagi moina phaba punba tawai khoi paisa yam na tinge akhoi lenga sida khoi numit lama ko numit si hapta amda no magi oigera ani ati oigera masi khazana phamba bam hal asira khudong chada bai bu khoi ko yom pham ju khangde imung manung da sijina pham ju laitamina khoi ju chen de ya de chele police na khara phani Nampi sampai aroi krat tingni, asyik koi upay lagi tere sarkana, asyik kari happy deh nukang